hainaba lei madudi malemda leiriba aronba wa kaya ama mayamgi mamangda tholaktabana hena fai malem asida uva fangdaba pangal sakti kaya ama lei aikhoina pangal singadu ubadi ngamde adubu pangal adu lei haibadudi fawba ngami pangal mayam adugi marakta pangal amadi chahi chama khudingi matungda malem asida lai haiduna su hainai ngashigi wari asisu pangal aduga mari leinaba warini Riyan amadi neha makhoi animak aiba haibadi writer amani makhoi ani Mumbai gi chillaba schedule amadi thabaki chenthok chensin tawbada masa adu yamna warami maram aduna makhoi ani Mumbai dagi thapna yum ama thiduna yum aduda leiduna potharasi haiduna hainarami maharashtra da leiba piklaba khungang amada makhoi ani na yumjao ama fanglami amadi makhoi ani yumjao aduda leiba laklami Yumjao adu Amanba Yumjao ama oirami adubu Yumjao adu yamna fazarami Yumjao adugi mapu adu matam kharanigi mamangda sikhirami numit adudagi Yumjao aduda kanamata leinadana hangduna leirami maram aduna makhoina Yumjao adu yamna ahongba mamalda fanglami pumnamak loina fana hourammi adubu nongma Riyana mahaki Amanba firon sing adubu thupjinduna leiringaida mahakna yum adugi basement taki makhol ama tarami makhol adu tabaga Riyana basement adugi makhada kumthaduna basement adugi thong adu hangtoklami mahakna basement adugi manungda rocking chair ama leiba urami rocking chair adu hanjin chair adugi manakta taaduna leiramba upu macha amada haira duna thomjinduna leirami upu adu yamna amanba upu ama oirami amadi upu aduda calling karaba so amachu panduna leirami Riyana basement adugi manungda changduna upu adubu yenglubada mahakna upu adugi manung aduda karigumba podama yauduna lengapagum tawrami mahakna upu aduda palamliba so adu thugairami amadi upu adu hangdoktuna yenglami adubu Riyana upu adubu hangdokpaga mahakna upu adugi manungdagi ahingba nuksidama paithuraktuna mahaki mamai aduda thengduna chatkibagi saumama faurami upu adugi manung aduda fi angangbana yumsinduna laifadi ama yauduna leirami laifadi adugi makhada lairik amasu leirami amadi lairik adugi leimaigi che kharadi segairami lairik aduda trigori chunamat ये गुड़िया आत्माओं को आकर्षित करती है हाइबदी त्रिगोरी ऐंगोंदा थेंगकनु लाइफदी असि थवाई सिंगबु चिंगसिनबा लाइफदीनी हाइदुना इरमी अदुबु रियान मदुपुमना मगदु उरबा मतुंगदा लाइफदी अदुबु यामना येंगनिंगबा मा फावरकलमी रियान लाइफदी अदुबु योमदुना लेरिबा फी अंगांगबा अदुबु खरा चिंगथादुना लाइफदी अदुबु येंगलमी लाइफदी अदुगी ममिददु ngosok ngaurami amadi masa pumba du amubu machugi oirami laifadi adugi manungda karigumba mayamga iman manadaba itop topa mi singbu chingsinba ngambagi pangal ama yaurami Riyana upu adubu thingjilami amadi laifadi aduga loinana upu adubu mathakta mahaki study room da puduna laklami adubu thokdok adugi matungda Riyangi mapunsi adu pungon olami Riyana ahing khudingi angak amadi akiba khonjel kaya ama tarami khonjel adu kanak mamana anaba khangduna kanna laubagi khonjel oirami mahakpu kanak mamana kouba sumalami adubu mahakna mamidadu pangthoktuna yenglubadadi ka adugi manungda mahak amadi mahaki nupi neha natana atai kanamata leiba uramde nongma numidama Riyan mahaki ka manungda famduna karigumba ma iduna leirami adubu ikang kangauduna ka adugi manungda thalamba mai sing adu kofet nganba hauраklami amadi second kharagi manungda ka aduda thalamba bulb sing adu amamamta tawduna masa matomta pokhaiраklami matang aduda mahakna Yumjao adugi mapanda kanagumamana kanna laubagi khonjel ama tarami mahakna Yumjao adugi mapanda thoktuna yenglobada hogdong amubama yamna tamthina hatokpiduna siduna taaduna leiramba thengnaki Nometa da Giriana, Makoyi Yumaduda, Makoyani Natana, Ate Kanagma Masu, Lay Hibasi, Kangbangam Ki. Basement Aduki Manung da Ladiba rocking chair adusu, Matam Pumnamakta, Masa Matomta Nom Duna Ladami. Matam Pumnamakta Riana, Kanagma Mana, Lawagi Konjela Matarami.
Mahakna yum adugi manungda sikraba misingbu toina uba houraklammi. Mising adugi masaksing adu akibagi saktam ngakta oirami. Adubu ikang khaudana mising adu mikup amada mahaki mamangdagi sumangkhi. Riyan mangonda thokliba thokdoksing asi karino haibadu confirm ama khanglamde. Mahakna thokdoksing adugi maramda nehada loina mayek sengna tamlami. Adubu nehadi mahakna hairiba wasing adu thajaba ngamlamde. Riyan upu adugi manungda yauramliba lairik adu paduna Trigorigi maramda khangnanaba hotnage haiduna khallami. Riyan matam chupada laifadi amadi lairik adubu paiduna makhoi anigi marakta lainariba mari adu karino haibadu khangnanaba hotnaduna leirami. Riyan gi masadu aduki matikta sokchingba henjalaklami haibada mahak yumthong khudingi chatuna angaupa amagum Trigori adugi maramda hangba hourammi. Mahaki matau adu ubada nungaitabadagi kanaguma mana mahakpu pandit amagi manakta tharami. Riyan na pandit aduga unaraba matungda pandit aduna wa ama hairaklami. Wa adu taraba matungda mahak thajaba ngamlamdi amadi masa pumbagitu adu chap yunglami. Pandit aduna chahi chama matung khudingi thokdok ama thoi sajibugi amabesha sajibugi purnima amadi baisakhi ki amabesha ahum asi tha amagi manungda lai amadi chahi aduda yamna tamthiraba amadi sathiraba negative energy haibadi fataba thawai sing asi yahoragi. Hairiba negative energy amadi fataba thawai sing adubu Trigori haiduna sukaunai. Hairiba ahing ahum asi chahi chama khudingi matungda April ki thada lakpa chahi aduda mahaka loinana mang takpa amadi fataba thawai sing adubusu puduna lai. 1 April sajibugi amabaisatagi hauraga 30 April haibadi vaisakhi ki amabaisa fawbo chahi adugi khwaidagi sathiba tha haibadu oi haiduna hainai. Amadi tha chupadu Trigori haiduna khangnai. Trigori mahakaloinana fattaba pangal kaya ama pusu puduna lai. Pangal sing aduna potsai pumnamakpu mang takhanbasu yana lai. Pandit aduna riyanda mahakna haujik lairiba khungang aduda fattaba mahi haiba nupi amana fi angangba yumsinduna leiba laifadi adugi mateng lauduna chahi chamagi mamangda Trigori bu mahaki matam yaudana haudokduna kaunana bahonaki haiduna hairaklami. Amadi ahing amatada khungang aduda leiba mi chamnga sikhi. Khungang adugi manakta leiba khunsing adudasu anaba kaya ama sandorakpadagi khunsing adugi mising adugi mapunsi adu loina mang taklami. Wafam sing adu taraba matungda Riyan pandit adudagi mateng nirami. Madogi matungda pandit aduna Riyanda hogdong amuba anikhak piraklami. Pandit aduna Riyanda mahak numinini ki matungda lakani amadi Trigori bu themnanaba honage haiduna su hairaklami. Riyan numitchapa yumadugi manungda pandit aduna hairakpa laiwa sing adu sonduna leirami amadi hogdong amuba adubu pung kunmari mahaki manakta thamlami. Mahakna nehada hogdong amuba ani asina makhoibu yum asida lairiba Bhoot bread amadi thawai singdagi kangadoribani haiduna hairami. Neha Riyan gi angauba amagumbagi matau adu ubada yamna sauninglami amadi khangbada yamna warami. Numit nini ki matungda pandit adu makhoigi yum aduda laklami. Pandit adugi makuta pairakliba puja taunanabagi potlam sing adu uraba matungda Riyan amadi neha pungangaklami. Maramdi pandit adugi makuta mi makok asiba sa amadi asigumba kari no khangdaba mong gi potlam mayam ama pairami. Adubu pandit aduna makhoibu kiganu haiduna hairami. Pandit aduna angangba machugi fi ama lakthoraklami amadi fi angangba aduna laifadi adubu lakthoraklaga lai khuramgadawriba mafam adugi mayaida thamlami. Pandit aduna thengthaba tawduna puja adubu hourammi amadi laison kaya ama sonduna kal Trigori adubu themnanaba honarami. Puja adu houbaga Riyanna kanagba mana nana anaba khangduna kanna laubagi khonjel ama taraklami. Matang aduda Riyan amadi nehana yumadugi mamangi thong adudagi yamna akibagi sakfam oiraba fit tara wangba amuba mami ama thorakpa urami. Mami adu makhoi tapna changsillaklami. Mami aduna makhoi tamna changsillakleba makhai yumadugi manungda thalamliba maising adu masa mathanta amamamta tawduna loina pokhairaklami. Matang aduda ikang kaungtana yum adugi thong adu hangdoraklami amadi amuba mami adu yum adugi manungda changlaklaga mafam khangdana nungsitkumna malangda mangkhi.
Mathang aduda yum adugi manungda leiramliba pot pumnamak yamna kanna nomba hauraklammi. Pandit aduna riyanda pirakkiba hौदोंग amubani adusu tamthina chiknaba hauraklammi haibada makhoi ani amana amabu khotanaduna mafam aduda sikhi. Neha mahaki mabin mamangda thokliba sing adu thajaba ngamlamde. Mahakna masi pumnamak asi laifadi aduna tauribani haiduna khallammi. Maramaduna mahakna karimata khantaba tawdana laifadi adubu phi angangba du yaudana lakhatlami amati laifadi adubu kathatlaga puja tawriba adugi mainungda langsinduna mai thadoklami mado ubada pandit adu kimanbadagi masa adu niglaklami mahakna nehada asumna tawrabadi aikoi kal trigori dagi nathopa ngamlaroi amadi phi angangba du yaudana nehana laifadi adubu lakhatluba sina maram oiraga Mahaki imung manunggi mi pumnamaki punsibusu achauba dasa amada tahangadawri haiduna hairaklami amadi makhoibu sibadagi kanamatana kanba ngamlaroi haiduna su hairaklami pandit adu mahakna tawriba puja adu mayaida loisilamdana haugatuna yumadudagi chatki riyanna pandit aduda makhoigi mateng pangbiu haiduna hanjin haijarami adubu pandit adu aduki matikda kirami haibada mahakna riyana hairiba wasing adu amata taramde amadi mafam adudagi chatki numit adugi ahing aduda riyan amadi neha yamna saunarami amadi khatnarami riyan ahing chopa tumma yaramde maramdi mahakna fit tara wangba amuba mami adubu hanjina uduna leirami mami adu tapna amuka suhena akibagi saktamda onba hauraklami Mathangi ayuk Riana Nehana yamna kana laubagi khonjelama tarami Nehana ngarang ahing mahaki mapamgi mayumatu mai chakre amati mahaki mung manunggi mi pumnamak fire accident aduda loina sikre haiduna hairaklami pawa du tabaga riyan kiman khiduna tumina leptuna lerami mahakna masi pumnamak asi kal trigori na tawbani haibasi khangba ngamlami ngaihak leiraba matungda riyana ngarang ahing makhoigi mayumda puja tawba laklamba pujari adusu kanagumamana yamna tapthina hatoktuna lambida chingda hundoktuna thamlamle haibagi pawasi tarami hojik riyan makhoida thokliba sing asi karino haibadu khanfam ama khanglamde mahakna hojik tawgadoriba si karino haiduna khallami mahakna tawfam khangdaduna upu adubu mai thadokhrage haiduna khallami adubu mahakna upu adugi manak yobaga mahakna ukibadu mahak thajaba ngamlamde mahakna laifadi adu amuk hanna hanagi phibamda leiba urammi amadi laifadi adu upu adugi matakta famduna mahakpu munna yengduna leirami matang aduda amukasu mahakna nehana laubagi khonjelama tarami Riyanna mahaki ka aduda chensinduna yenglubada mahakna neha makuta thang mapaiduna leptuna leiramba thengna amadi Nehagi maningda fittara wangba amuba mami adusu leptuna leiramba ukhi Neha riyan bubaga angaupi amagum noktuna leirami Riyanna mahakna uriba singa sikarino haiduna khantuna leiringaida Neha riyan tamna kanna chensilakhi Makhoi anina launabagi khonjeladu yumadugi mapanda leiba khunnadugi mi singna tarami mi singaduna makhoina launariba du taraba matungda yumjao aduda changduna yenglubada yumjao adugi thongadu hangdoktuna leiramba thengnakhi amadi yumjao adugi faglang singi mafam pumnamakda ina kal tirgori haiduna iduna leiramba thengnakhi khunnadugi mi singaduna yumjao adugi basement da kumthaduna yenglubada makhoina ukhibadu makhoi pungangaklami Makhoina basement aduda Riyan amadi nehagi thawai yaudraba hakchang sing adu taaduna leiramba thengnakhi police na investigation tawba matamda Riyan gi study table da diary ama leiramba thengnakhi diary aduda numit kharanigi mamangda mangonda yumadugi manungda thokiba thokdok sing adugi maramda loina iduna leiramba thengnakhi adubu police na yumadugi manung adugi mafam pumnamakta thiraba matungda fao upu amadi laifadi adu thiba fangkhide makhoina fangkhiba amadi ukhiba haibabu yumadugi faglangda ina iduna leiramba wahai kal trigori atu khakta oirami mayamna kari khali kal trigori hariba sigi aronba wari asi amadi mahakna chahi chamagi matungda amuk halaklabadi kari oigani Karigumba adomna Indian folklore legend amadi madogi maramda khanglabadi handakta release tawkhiba horror movie Kal Tigori hariba film asi yengbiu Facebook ta Manipuri horror story gi Facebook page fu follow tawbiramu
loinana karigumba wari asu mayamna pambi taragadi channel asibu subscribe tawiramo amadi video asibu like and share amamta tawiramo mathangi video da amu unarasi habisiga loinana yangkopam loyangan bana mayam pumnamakpu kainabagi yathang nizari